Gujarat amadi Gawada pangthokiba National Games gold medal laurakraba sanaroising thabak pigani haina thazaba pikiba thabak oina onthoraqtabadagi makhoina laurakpa medal sing adu handokcharage haina Directorate of Youth Affairs and Sports ki office ta thomjinkhre. Amasung Punjabati government added high school sandakongi chayetnaba athubada loishinbinaba khunja singna mari leinaba sangi pungning chingsilakli. Kurumjari STB ki pau meeting tabir basingbu taram nokjari pau shandokna pijari. Lisingani kunni thoida Gujarat na yumbu oiduna pangthokiba kuntra tarulak suba National Games samadi lisingani kun humdoida Gawana yumbu oiduna pangthokiba kuntra taretlak suba National Games ta gold medal laurakraba sanaroising leinga ki maikaidagi thabak pigani haina thazaba kayarak pikrabasu thabak oina onthorak tabadagi Makhoina laurakpa medal sing adu handokcharage haina Khuman Lampakta laiba Directorate of Youth Affairs and Sports ki office ta thomjinkhre. Ngasagi khongjang adu da yawba sanaroi mari mangaga Youth Affairs and Sports ki Director Mayengbam Beto ga unaduna wari sanaraba matung sanaroi shingi apamba adu thabakta onthoknaba lenga ki maikaidagi hotnari haina thazaba pirakpadagi sanaroi shingna masa gi medal sing adu handokhidre. Director na Sanaroi Shingda Fongdoki Bada Lenga ki Thabak Laubada Meritorious Sport Person Singi Manga Singi 5% reservation Lariba se gold medal Fanglakpa Sanaroi Kaknatana Asia Amadi International Sanaba Chatluraba Sanaroi Shingini National Game da gold medal Lauraklaba Sanaroi Shingasi Makatana Sanabada Kudong Chanaba Masa ga Chanaba Lenga ki Thaba Amamampi Bahaiba Lenga ki Firep Adu Hongbalate Department Amada Pulap Hapa Yadabanina Karam Departmenta Thabak Hangli Haiba Tidokpa player Amadana Thabak Chauna Amadana Pikna Piba Yadabana Matam Kara Ngaitok Ngaishin Taubani Haike. Five percent reservation is a meritorious sports person is a gold medalist. Meritorious sports person is a national level, international level participate to me structured games, Asian games, medal meritorious sports person is chinging. High 5% reservation post any post recruitment of 5% over reserve to be the policy delay. Adu Sakarna, Harawi, Mayam Jet for a state. Na kuna national games hockey man sakana sana butawa matungda he sana buda mai basa ba jibika ba sena ba bigini law thukra ne kai mafam the post is just to do no ja department me ande khokal le khokal pagan forest kharam hange home the kharam hange yas kharam hange agriculture the kharam hange par hangu me am je amada da chaw no pira amada big views ya mamang da lorma kivini ne lorma di chana butawa am hakuni he ba ja hakudo karam post hakudo ne khatup ne ba Kantokuzi RR layer the recruitment of Homatam 5% goes at group C and D post the 5% we post a recruitment the sports person that is a meritorious sports person that deserve to have the 5% is when the Homatam post it to look at different varieties of post level. Among Manadana at the level of Manadana Peeps Yada Manaba level Tibukan that posts food sooner. As I give 5% is up to the just a normal recruitment procedure kanto special recruitment order ni adu matam kitang lomna Ngasigi khongjang adu da yawba sanaroi mari manga ga Youth Affairs and Sports ki Director Dr. Mayengbam Beto ga unaduna wari sanaraba matung sanaroi shingi apamba adu thabakta onthoknaba lenga ki maikaidagi hotnari haina thazaba pirakpadagi sanaroi shingna masa gi medal sing adu Handokidre. Director na Sanaroi Shingda Fongdoki Bada Lenga ki Thabak Laubada Meritorious Sport Person 5% reservation Lariba Asi gold medal Fanglakpa Sanaroi Kaknatana Asia Amade International Sanaba Chatluraba Sanaroi Shingine National Games ta gold medal Lauraklaba Sanaroi Shing Asi Makhatana Sanabada Kudong Chanaba masa gi Chanaba Lenga ki Thaba Amamam Piba Haiba Lenga ki Philip Adu Hongbalaite Department Amada Pulap Hapa Yadabani na karam ba Department da Thabak Hangli Haiba Thidokpa player Amadana Thabak Chauna Amadana Pikna Piba Yadabana Matam Khara Ngaitok Ngaishin Tawani Haina Fongdoki
Bisnupur District ki Kumbi Kendra ki Manung Chanba Wangu Sandakongda Lairiba Lamdamadu ki Mahiroi Singi Amatangairaba Mahitamham Sang Oiriba Pinjavati Government Aided High School Asige Miyamna Yadaba School Management Committee ki Marakta Hojik Chayet Naba Lairiba Asi Tokpi Duna Anoba Committee Ama Semnaga School Asi Mutkidanaba Amadi Mahiroi Singbu Wakaltana Mahimasing Tambada Ayat Papidana School Asi Hingnaba Hotnabada Miyam Puna Honaminasi Haina Laikai Marigi Club Amasung Meira Paibi Singi Maikaidagi Fongdorakli Wafam Singasi Ngasi Wangu Sandakongda Laiba Ibuda Wangben Community Holda Club Mari Meira Paibi Sing Amasung Desa Mayai Loishangi Maru Oiba Thomi Sing Yauna Miyamgi Mifam Ama Pangthoklaba Matung Mediada Fongdokibane Mifam Aduda Sarukyakiba Wangu Sandakong Dagi Asem Priyo Kumarna Pinjavati Government Aided High School Gi School Management Committee gi Matangda Chayet Naba Khara Laibadagi Mutkiba Yana Lairiba Asi Kannaba Mifam Asi Pangthokibane Listing Amaga Chamapan Humputareta established Tokiba School Asi Matam Koina Horakpadagi SMC Asi Lisingani Kun Humdoida Tokiba Irang Aduna SMC Ana Wasemba Ngamkide Maduna Maram Moiraga School Asi Hanadagi Kara Hantana Sotana Lairakpadagi Laikagi Club Sing Meira Paibi Sing Amasung Miyamna SMC Anauba Amasem Naba Taksinke Makha Tarakpada School Gi Authority Anauba SMC Amasem Naba Hairuba Matamda Miyam Paksana Kanghandana School Ama Naron the Samlaki Adubu Hariba Committee Asi Mapung Faba Watki Tungi Harakliba Angang Sing Asigi Kalaga Ningtina Anauba SMC Hairuba Matamda School Authority na Namsinduna Semdana Lady Adubu Cheraga Sida Lisingani Kun Mangagi January Kuntareta Matamaduki Jet EO John 4 and Chinkaina approved Tauduna SMC Ama Semduna Lairamle Adubu Committee Asi Miyam Kangna Sem Kiba Natabana Miyamna Karamna Sem Kibano Haiduna Hanki Hairiba Committee Asi Miyam Ge Mayokta Amadi Miyamna Yadana Sem Kibana Hauzik Jet EO Oiribana Miyam Ge Wakat Asi Taduna Yamna Kupna Tizilaba Matungda October Tara Tarukta Hairiba SMC Asi Sembada Aranba Kaya Taurami Haiduna SMC Asi Kakthale Haiduna Order Thoki Maduna order asigi matung ina headmaster in charge asida miyamna yaba afaba SMC ama semnasi haiduna taksinki adubu school authority na ngasi fawba anob SMC asi semnaba hotnabada ayet apan kaya thokli masina school asi mutkiba yana leire school authority na miyamna haijariba hanagi dissolve tawraga anob ama semlo hairiba asida changsin biyu listingani kuntaruke sesanda angang sing asibu mahai masing ningthina tamba Fangnaba hotnabiyu maduna school asibu mutkikadaba school asibu kanduna tungda horakliba nahakaya asigidama khalaga Manipurda laibiriba mahairoi lupsingna su akanba mityeng sangsin bibaga loinana anaw SMC ama sembada mateng pangbiyu haiki school asibu ningthina chalaiba yanaba laikai singi miyamna khungang asigi imung khudingi thagi lupa chama khaigatna duna oza matik chaba ningthina kauduna chalainaba warepsu lokre Athuba matamda mase hanagi laibide miba ariba committee jingje anoba naronda semiba committee mase khongpam hontokbiu aduga anoba committee ma seminaraga afaba school ama khoi seminabada mateng pangbiu Manipur gi chhatra sangstan khuding makta ina ikoknona apin tawjari khoi laikai gi committee ma semaga school ji hingnabagi damakta khoi government gi side gi facility phangdraga ju khunggang gi miyoi imung khuding mang lupa chama thagi khainaraga Matik Chaba Waza Akwai notice Taroga Kauraga Pinjavati School J Amtang Hinkat Minazi Habi Warif Soking around Logjagre Simi Magi Piba Yaba Kamasari Ming Piba Yaba Adu Kusuman the Pira Wazazi next year Satragi Punchi the Quick and Habi Warif Soking Sanam Pazan Lepseraban Mifamaduda Sarukyakiba Desam Headquarter Ge Secretary Education Oinam Romes na Wangu Sandakongda Leiba Pinjavati Government Aided High School Asigi Oina Haukiba Tha Ahum Mari Gi Mamangda Laikai Club na complain ama tawrakpagi matung yengsinba lakpani school asida aided school ama laigadaba infrastructure na chingba ningthina leiba thengnade masi government na hundokpiraba mapu pandraba school amagum thengnai asigumba school asidagi tholakpa mahiroi sing aduna leiba ki achoba thogai ama laurakani haibasi leibiriba education department ki official khuding magna munna khanthaba chumgane handak october tang 13 ta jet EO
SMC ama dissolve tawre haiduna thokiba order ama tha ama helaba fawbada school authority da yoramdaba laibak thibane school asida chayetnaba kaya leiriba ase department ki authority singna mabukchel sengdabada ki thokhan bani chayetnariba ase athuba matamda commissioner director na mityeng changduna athuba matamda loishingadabani haiki हेनंगा इदी करीनो हाय मतंदा 2025 की हंतक की अक्टूबर की तारीख 13 ता स्कूल मैनेजिंग कमिटी हाइदना SMC कमिटी सी सेम गिबा अमबु डिसॉल्व तौरे हाइदना कंसर्न जेईओ अमना ऑर्डर थोकपा सी अमबु स्कूल सिगी हेडमास्टर दा था अमा हेला फाउदा यरोमदबा से मसीदगी हेना ngakpa पृथ्वीदा अनि सुदोंग मानदि हाइना आई थमजगे था अमा हेना ऑर्डर पिरमदना थमंबा था अमा हेना हेडमास्टर दा विदाउट एनी नॉलेज दा SMC कमिटी में डिसॉल्व तौरे है से बिष्णुपुर डिस्ट्रिक्ट की जेईओ से करम मखल की जेईओ नो है से देसामना वहंगोइन हंगे बिष्णुपुर डिस्ट्रिक्ट की जेईओ ना नुमित तरानी भाव फारोय दबा कमिटी में सेमबदा असुक यामना मतम लौरिबगी मरमजिना करिगिनो अदुगा असुक यामना चायेतनाबा चममना हानाबा थोलिबगी मरमजिना करिगिनो हाइबसे मसी वाखन अमुक खनबियु जेईओ ओइबदा मतिक सारोय दबा लेरगदी इसागी फमदगी मसी इसाना खंगना तोखपना फै हाइबसे मसी देसामगी माइकेदगी मसी म थमनिंगे मसीगी स्कूल सिगी चायेतनारिबा चममनबा मयामसे अथुबा मतमदा मसी की कंसर्न जेईओ AIDI लेरिबा डायरेक्टर कमिश्नर सिंगना मसी अमुतंग पुनिंग चिंचिलकांदा अथुबा मतमदा मसीगी चायेतनाबसे लोइसिनगदबनी Manipur da border fencing khabada thinkiba leite demarcation tawraga Manipur ge lamang handana border fencing khabiyo haikibani haina icham ge hana ge president Nongthombam Rajendra na hairi border fencing khaba lep kibada mahang masa ge ming puthoktuna political ge khudong chaba longna na ba hotnai haibagi matangda ngasi Manipur press club ta pangthokpa paumi singa unabada Rajendra na hai ichamna luchingduna border fencing khariba yengshinba chatkiba adu miyam da paudambani Indo Myanmar border da leiriba khul singh headman amadi chief singh yauna committee on protection of land and border fencing Manipur semduna hiram asigi matangda yengshin binaba Manipur gi CM da lising ani tara humdoi da memorandum pisinke Cabinet na matamaduge Principal Secretary Home Suresh Babu na luchingduna hiram asigi matangda thizannaba High Power Committee semduna chingi organization sing yauna More Senapati Ukrul na chingba tongan tongan ba mafam singda mifam pangthokpaga loinana border fencing yengshin ba chatke Governor da sum memorandum pisinduna hiram asigi matangda thabak paikhat pina ba haizakibani matam sangna Manipur gi thabak thoram singda saruk yaduna lakliba mangonda haukiba matam khara asida mahapu maral leiba amagum political party amadi atai miyoi singna social media amadi press ta mahaki maming pusanduna toina paliba ase mahapu lana uhanaba hotnabani haina makhata na haike Committee on Protection Land in Border Fencing CPLBF haidana je chorobabuda kullaiba du kun gate ni fanjing du village sipsing loini yaur kanda isamgi office ta hairiba committee se form tawki committee se convener na kanano har kanda tamu bojender ningomba han ICB ki activity warumba maso ko isamgi advisory ni adu isamdi sumna khaki miyam da pau piba khakta oibini na madugi chobu por ama leibedo koi mayam committee ma tawrakanda hairiba tamu bojender ningomba na tawrakanda hairiba committee se sem kanda akoi committee se semu loi ba nomi chimakta da ko onam semi da ko memorandum pisale adu tang taraga ni thoida high level power committee ama Manipur government gi am sem high level power committee se kanana lead toge kana matam do gi principal secretary home Suresh Babu masamungna high level committee sigi convener oi more da akoi yeng chale border fencing se yeng loi ga thola ga akoi mathaki assam rafin camp da akoi meeting nam tawuni high level power committee se government siga akoi gi high level asai gi Committee on Protection of Land in Border Fencing high siga akoi punna meeting ma tawu matamda high level power committee ki convener Suresh Babu sina akoi de takpi bisi kariyane takpi ge kanda high level fencing se border fencing na te security fencing ni ene takpi ne akoi adu lagi ni por ama mayol ama lakhisi thama gi manung da akoi gi asengba boundary to khangan biro sidi security fencing goi bini na akoi gi lam mayam mangam mani aduna akoi gi lam do khangan biraga asengba fencing to khabi hai ki ba khakta ne ba committee sina hai ki bisu aduga boy na dum pallaga lebise karino adu mi gi laipu mi gi punchi bu ngale tan ka torgan no koi polgan mainet lawna bo hona bada sum puthok pi ganu
aduna aina lo shalakpada noi maitai hana uthui biyo BJP topic ko CPI topic ko Congress topic ko political party loina topic ko lanje lo shalabane noi maitai uthui biyo Manipur University Sports Committee Kanchibur ki meeting Makhada Standard College Kongbana Sinduna Nongthongbam Surendra Singh Memorial Manipur University Inter College Best Physics Competition 2025-26 ngasi college asigi auditorium da pangthokre college asigi principal professor Mairemam Suresh na thoram mapu oiduna pangthokiba thoram maduda MU gi additional director of sports loina na MU Sports Committee gi secretary Dr. CH Pradeep Singh na athoiba mithung college asigi hana gi principal Dr. L Basanti organizing secretary Dr. L Ibetombi amadi IQAC coordinator Dr. N Chandrasekhar su sarukya khe competition asida college tara humdoidagi competitor tara nipana tongan ba wet category singda changdamnari MU gi additional director of sports Dr. CH Pradeep na college ayambada inter college ki competition pangthokpada standard college na yamna fazana sin langbi rambada pukningda open ba poi haike university na siliba competition singa sigi association singi matenga loina na pangthokpani leiriba event sings asidagi yamna challenging oiba amade standard oiba masana asi physics na oiri haike standard college ki principal professor M Suresh na physics competition haukiba chahi ahum suna organize tawduna lakli masida mahairosing na masada confidence samaga loina na asigumba masana asida saruk yabada thagatpa phongdokhe bodybuilding hai masanasi tasingna hai karagati it is not all about physical strength but it reflects about the discipline, the commitment, the self-control and a strong positive mindset. I deeply appreciate all the students who have trained hard with determination and stepped forward to participate in this best physics competition. Operation Sedvavana gi Makhada Indian Army gi Wrestle Division Afubala amadi Tronglaubi gi Nupi Tarana Saba team ama National Integration Tour gi damak lamthakre Maharashtra gi Pune amadi Mumbai City da numit mapani chupna sathagadoriba tour adu gi manungda tongan ba khunja singa unaduna cultural item kaya pangthokane entrepreneurship training amadi vocational exposure kaya su tour manungda pangthokani tour asi tongan ba mafam da leiba khunja singi marakta hena afaba mari sagatpada mateng oinana ba pandam da Indian Army nation bane Pune da based ba Asim Foundation tour asi gi maru oiba thodang lauri Manipur da thokiba irang asina maram oiraga awaba taraba Manipur gi tongan ba relief camp ta leiriba IDP sing yauna awaba taraba ireicha singda alumni DM College of Science 12 1996 amade 1999 TDC batch na sinduna leptana mateng panglakpa gi makha tarakpa oina ngarang Kumbi Awang High School relief camp ta Kumbi apunba gi oina comprehensive health camp and eye checkup mai pangna pangthokraba matungda camp masida mitki anaba leiba cataract pterygium amadi atopa laina kayana naraba ahal singbu numit asida yaima eye hospital da alumni gi active members singna pukhalaktuna patient tara humdoi amasu lemna fako surgery tawkre asigumba IDP singda tawbiriba mateng asigi damak IDP patients singe maikaidagi alumni DM College of Science 12 1996 amadi 1999 TDC batch pu thagatpa phongdorakli Kumbi Kido Club amadi DM College of Science 1996-99 isa isu singga kusamnaraga yaima Eyes Hospital Dr. Vikram Bu haninga lektana Kumbi Praja Singh amadi IT singna haninga lektana thagasai District Health Society Bisnupur na sinduna nongmagi oiba district level asa convention ngasi kiyamba ningsing sanglen Bisnupur da pangthokre haldopagi thoramda DC Bisnupur Pujai Elangbam CMO Dr. L Raichandra District Family Welfare Officer Dr. Jubilee Wahengbam District TV Officer Dr. L Kuber amasung District Hospital Bisnupur ge MS Dr. KH Saitebala su sarukya ki Tauramasida district ke best as asa award lanthokpaga loinana matam sangna asa oiraklaba singdasu khudol tamduna pukning thogatki Huziga temba brema tanglam nasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
लिभरनबु सोक्लबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंगमक सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup capsule Ini maki gano. Ada betamo. Sigi yung se next time tina check sin na laksi laga tham ko bani ne. Dadarang se juhar habaga amta kiderbo Asum na mayam na machal bo ngap san lugum. Masigi yung masibu aso yang an ko kada batagi. Next time tina ngap seli. Next time ti jor ha bati ngap ko na basem bani. Zaman check mo isi na bana concrete ka tok na tina ba matamda. Kapam mo amuk ti na angle adli. Next TMT strength is in the quick. मतमगी नुंगसित नुंसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक त फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Break matung makha tarapa pauda Ward number 6 United Club Uripong na Nambul Turel ge Naurem Thong dagi Uripok Khoisnam Fauba ge Torbanda retaining wall chanbina ba Manipur ge governor da taksin kre area asida toina ising ichang mayok na badake yumkai lambi sorok ayamba amadi miyam ge lanthum sing amang ata thokle drain ge satar yadaba sing athubada semjin nabaga loina na drainage system su fagatna na ba taksin khe Chahi asigi September tara mangatagi kuntaret fauba Sri Lanka gi Colombia da pangthokiba SAF under 17 da India gi team da saruk yaduna India na champion oibada achawa thodang lawkiba amadi mathang chahi gi May thada Dubai da pangthokadaba under 17 AFC championship ta India team da yauduna saruk yarugadaba nongmaibung wangkhairakpam lekai dagi W Dilip amadi Sarmila gi machanupa W Gunleiba Okpagi Thoram Eastern Student Club Nongmaibung amadi Nongmaibung Women's Development Association Meirapai ani na sinduna club asigi lampakta pangthokre Thoram maduda club asigi president Wahengbam Isor Chandra club adugi maru oiba myoi sing amadi lekai adugi Meirapai kayana sarukya ke Thoramga mari lainana Isor Chandra na lekai asidagi sanaroi amana under 17 safta sarukya ba amadi under 17 AFC da sarukya na ba qualify oirakpa haibasi yamna chauthokchaningai oi gunleibana Manipur asi sports ki power house ni haiba asi amuka hena mayek sengna India ki tongan ba laibak singda utpangamli mahakpu lamda masagi mipum khuding magna pungning thogat minasi haike मागी जिंद जेनरेशन दा थानाबगी केनोदु लैबनिना जस्ट तोमना पोथागरसु तोमई महु छिनबगी ओइना इसानप गुल्लेमा म थोलेदनको अदना मयाम नसिगी रिसेप्शन दसे मा अखोय मयामना हाथु तौरे अदुगा मथंगी अखोयगी स्टूडेंट क्लब ना माबुरी खर चाउन तौजगे Tungda sanaroi gunlaibana mahakna India team da saruk yaduna iraiba ki damakta mingchat purakpa asi sanababu pamjaba amadi laikai asigi ahalla mansingna mahakpu pungning thogat piba asi ubada hainingai laitana nungai haikibaga loinana mathang chahi ge May thada Dubai da pangthokadaba under 17 AFC da laibak asigi mingchat purakpa ngamba oige haike Koi aham match Maldives ka tai Maldives ka tao ganda akoina 6-0 da ngamgi adoi mathang da Bhutan ngam tare adu da na 1-0 da ngamgre Pakistan ka tao gan di dum moi judum kan manina 2-2 draw le rame 2-2 draw matang da minute loram dai adai da akoina ka goal ma chalaga 3-2 da ka re adu final da Bangladesh ka tare penalty da ka gi mane akoina tournament je koi May da pangthokani aduga koi preparation da hoje January dai collab taroga January taw horan mayam na koi club ki ASU mayam na aduga maya pai bising na mani opi bese ai siang haraw fawi Aztec Fight Studio Deep Livestream ge makada training tawduna leiba ngamba longjam na Thailand da pangthokiba Thailand boxing promotion da mahaki lamba Konal Sit Tor Barumas pu maithiba pedona India amasung Manipur ge mingchat purakre Aztec Fight Studio ge founder Dr. Thangjam Premanandana Sanaroi amasung course pu hena mai pakwa oiresanu haina yaifa thawjal piri Livestream Romesh ko bajahi kunni thoi rom suraba mioi amam mamang thagi kun mapan gi ayuk pung taret makhai rom tabada Thobal athopam DC office ke manakta thabak sufam dagi thoki badagi hanjilaktre
Mahak fit manga inch manga wangi kulai kuchuni mamai sangi masamteli khazaida sambru ama thungi mahakna thokiba matamda navy blue machugi krongrau asangba ama setki angangba machugi jacket ama litki khamen mapal machugi t-shirt ama litki Mahakpu kana gumba singna thengna birabadi mobile number 8413848032 natraga manak nakpa police station da pau pibiu haide Aroibada maroiba pau mukana pizari Gujarat amadi Goa da pangthokiba National Games ta gold medal laurakraba sanarosing thabak pigane haina thajaba pikiba thabak oina onthoraktabadage makoina laurakpa medal sing adu handokcharage haina Directorate of Youth Affairs and Sports ki office ta thamdinkre masung Pinjapati Government Aided High School Sandakhongi Chayanaba Athubada Loishin Binaba Kunja Singna Mari Lainaba Singi Pukning Singsilakli Huzik Fawbagi Oina ICB na Pizza Pau Matang Asila Loishin Jare Miteng Tabir Punamapu Amukana Krumjari